ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯥꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯂꯩꯕꯥꯛꯂꯩ ꯀꯧꯏ꯫ ꯂꯩꯕꯥꯛꯂꯩ ꯆꯍꯤ 5-6 ꯁꯨꯖꯔꯦ꯫ ꯈꯝꯕ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯖꯩ꯫ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯃꯆꯥꯒ ꯃꯕꯥꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯟꯅꯔꯤꯕꯅꯤ꯫ ꯅꯨꯄꯥꯒꯤ ꯂꯩꯕꯥꯛꯂꯩ, ꯅꯪꯒꯤ ꯄꯥꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯀꯥꯟꯗ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯆꯠꯀꯅꯨꯀꯣ꯫ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯁꯤꯡꯁꯦ ꯁꯟ ꯆꯪꯂꯒ ꯆꯥꯈꯤꯗꯅꯕ ꯁꯦꯟꯅꯧꯀꯣ꯫ ꯑꯗꯣ ꯄꯥꯕꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯂꯥꯏꯗꯤ ꯍꯥꯏꯕꯗꯣ ꯂꯩꯔꯧꯀꯣ꯫ ꯂꯥꯏꯗꯤ ꯁꯥꯟꯅꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯉꯥꯃꯨ ꯑꯣꯏꯅ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ? ꯇꯜꯂꯤ ꯀꯩꯁꯨ, ꯃꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯁꯥꯟꯅꯗꯣꯏꯅꯤ꯫ ꯃꯣꯏꯗꯤ ꯂꯣꯏꯅ ꯂꯩꯗꯤ ꯂꯩ, ꯑꯩ ꯈꯛꯇꯅꯤ ꯂꯩꯇ꯭ꯔꯤꯁꯦ꯫ ꯍꯣꯏ ꯂꯩꯔꯛꯀꯦ꯫ ꯑꯗꯣ ꯅꯪ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨ ꯌꯨꯝꯁꯤ ꯁꯥꯟꯅꯧꯀꯣ꯫ ꯏꯄꯥꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯄꯥꯕ꯫ ꯑꯁꯨꯝꯅ ꯈꯝꯕ ꯆꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯂꯩ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯕꯥꯛꯂꯩ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯖꯩ꯫ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯂꯩꯕꯥꯛꯂꯩ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒ ꯁꯥꯟꯅꯕ ꯀꯌꯥ ꯐꯪꯖꯗꯦ꯫ ꯃꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯀꯧꯔꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯔꯛꯇ ꯁꯥꯟꯅꯕ ꯅꯠꯇꯅ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯁꯥꯟꯅꯕꯗꯤ ꯀꯌా ꯐꯪꯖꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛꯂꯩ ꯃꯃꯥꯟꯅꯕꯤ ꯂꯩꯍꯥꯎꯒꯤꯗ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯏ꯫ ꯂꯩꯍꯥꯎ! ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯁꯥꯈꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩ ꯂꯩꯕꯥꯛꯂꯩ, ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯂꯩꯍꯥꯎ ꯀꯧꯔꯤꯕꯗꯨꯕꯣ? ꯏꯅꯦ, ꯑꯩꯈꯣꯏꯗ ꯁꯥꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯂꯩꯍꯥꯎꯕꯨ ꯂꯩꯇꯕ꯭ꯔꯣ ꯏꯅꯦ? ꯇꯥꯟꯖꯥꯁꯤꯗ ꯂꯩꯍꯥꯎ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯕꯥꯛꯂꯩ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯩ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯗ ꯂꯩꯗꯤ ꯁꯥꯟꯅꯔꯨꯁꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯁꯦ꯫ ꯑꯦ, ꯅꯪꯒꯤꯕꯨ ꯂꯥꯏꯙꯤꯕꯤ ꯂꯩꯕ꯭ꯔꯅꯦ? ꯍꯣꯏ ꯂꯩꯔꯦ, ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯍꯥꯟ ꯂꯩꯔꯛꯑꯦ꯫ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ, ꯑꯩ ꯂꯥꯏꯙꯤ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯍꯩ ꯌꯥꯔꯣꯏ, ꯆꯠꯄ ꯌꯥꯔꯣꯏ꯫ ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯆꯠꯄ ꯌꯥꯔꯣꯏꯀꯣ꯫ ꯕꯦꯝꯃ ꯂꯩꯕꯥꯛꯂꯩ, ꯅꯪ ꯀꯅꯥꯅꯣꯃ ꯍꯧꯔꯒ ꯁꯥꯟꯅꯔꯨꯔꯣ, ꯂꯩꯍꯥꯎꯗꯤ ꯆꯠꯄ ꯌꯥꯗꯦ꯫ ꯂꯩꯕꯥꯛꯂꯩ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯥꯈꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯁꯤꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯆꯩ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯕ? ꯊꯝꯃꯣ ꯂꯩꯗꯤꯒꯥꯗꯣ꯫ ꯂꯩꯕꯥꯛꯂꯩꯗꯣ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯗꯅ ꯇꯥꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯍꯥꯎ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯥꯟꯅꯖꯕꯅ ꯍꯔꯥꯎꯖꯕ ꯄꯨꯟꯁꯤꯗ ꯁꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯥꯎ ꯂꯩꯈꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯆꯠꯅ ꯍꯥꯏꯖꯩ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯏꯅꯦ ꯁꯥꯈꯤꯁꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯒꯦ ꯇꯧꯕꯁꯦ ꯃꯥꯅ ꯀꯩꯒꯤꯅꯣ ꯊꯤꯡꯉꯤꯁꯦ? ꯃꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯖ ꯑꯣꯏꯅ ꯍꯧꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩ ꯂꯥꯏꯖꯒꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯥꯏꯖ ꯍꯧꯔꯒ ꯂꯩꯕꯥꯛꯂꯩ ꯍꯣꯏꯗ ꯂꯥꯏꯖꯒ ꯃꯕꯥꯅꯤ ꯁꯥꯟꯅꯔꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖ, ꯑꯩꯅ ꯂꯩꯍꯥꯎꯗ ꯍꯧꯕ ꯆꯠꯂꯨꯕꯅꯦꯕꯀꯣ, ꯑꯗꯨꯗ ꯃꯣꯏ ꯃꯃꯥꯅꯅꯦ ꯈꯪꯉꯕ ꯆꯠꯄ ꯌꯥꯔꯣꯏꯅ ꯊꯤꯡꯉꯤꯕ꯫ ꯃꯣꯏ ꯃꯃꯥ ꯁꯥꯈꯤꯗꯣ ꯌꯥꯝ ꯐꯠꯇꯕꯅꯤ, ꯃꯗꯣ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯍꯥꯏꯌꯦ ꯃꯗꯨꯒꯤ ꯁꯥꯈꯤ ꯍꯥꯏꯕꯤꯗꯣ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯦꯅ ꯍꯥꯏꯕ꯫ ꯍꯌꯦꯡꯈꯩ ꯃꯥ ꯍꯧꯔꯒꯨꯝꯁꯤ꯫ ꯅꯣꯡꯃꯅꯦ ꯃꯣꯏ ꯃꯃꯥ ꯁꯥꯈꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯇꯥꯍꯧꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕ, ꯂꯩꯕꯥꯛꯂꯩ ꯍꯥꯏꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥꯗꯨꯒ ꯇꯤꯟꯅꯍꯟꯒꯅꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ, ꯑꯉꯥꯡ ꯁꯥꯟꯅꯕꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯁꯥꯟꯅꯖꯁꯅꯨ, ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯣꯏꯅꯤꯡꯕ ꯅꯠꯇꯦꯅ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯗꯅꯦ ꯈꯪꯉꯕ ꯁꯥꯈꯤꯗꯣ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯔꯨꯕꯗ ꯃꯣꯏ ꯃꯃꯥꯅ ꯊꯤꯡꯂꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯁꯥꯟꯅꯕꯗ ꯂꯩꯍꯥꯎ ꯍꯧꯒꯗꯕꯗꯣ ꯃꯃꯥꯗꯨꯒꯤ ꯈꯟꯕꯗ ꯂꯩꯍꯥꯎ ꯃꯌꯥꯝꯅ ꯏꯍꯧ ꯍꯧꯔꯝꯗꯦ꯫ ꯂꯩꯕꯥꯛꯂꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯇꯩꯒꯤ ꯃꯃꯥꯁꯤꯡꯅꯁꯨ ꯃꯣꯏꯗ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯧ ꯍꯦꯛ ꯍꯥꯏꯗꯅ ꯑꯌꯥꯝꯕꯅ ꯂꯩꯕꯥꯛꯂꯩ ꯍꯣꯏꯗ ꯁꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯤ ꯂꯩꯕꯥꯛꯂꯩ ꯍꯣꯏꯗ ꯁꯥꯟꯅꯔꯕꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯌꯥꯎꯍꯟꯗꯦ꯫ ꯂꯩꯍꯥꯎ ꯃꯌꯨꯝꯗ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯁꯨꯝ ꯀꯞꯄꯗꯨꯗ ꯅꯣꯡꯃꯗꯤ ꯁꯥꯈꯤꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯅꯪꯅ ꯍꯦꯛ ꯀꯞꯄꯤꯁꯤ ꯀꯩꯗꯧꯕꯩꯅꯣ? ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯕ? ꯅꯪ ꯃꯣꯏꯗꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯁꯤꯔꯗ꯭ꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ, ꯀꯞꯀꯅꯨ, ꯍꯟꯗꯛ ꯍꯦꯛ ꯀꯞꯂꯛꯄꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯂꯩꯍꯥꯎ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ,
ꯑꯩꯗꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ ꯃꯣꯏꯗꯤ ꯂꯣꯏꯅ ꯁꯥꯟꯅꯈ꯭ꯔꯦ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯀꯞꯇꯨꯅ ꯂꯩ ꯁꯥꯈꯤꯅ ꯑꯩꯅ ꯀꯞꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯀꯩ ꯀꯞꯄꯤꯅꯣ ꯅꯪ ꯃꯣꯏꯗꯤ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯕ ꯍꯥ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯂꯩꯍꯥꯎꯗ ꯙꯞ ꯇꯧꯕꯗꯨꯗ ꯂꯩꯍꯥꯎ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯃꯈꯨꯜ ꯊꯣꯛꯇꯅ ꯀꯞꯆꯩ ꯁꯥꯈꯤꯒꯤ ꯋꯥꯈꯜ ꯑꯉꯛꯄꯅꯤ ꯈꯝꯕꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯝꯕ ꯍꯣꯏꯗ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯃꯥꯅ ꯈꯜꯂꯤ ꯃꯣꯏꯗꯤ ꯄꯨ ꯄꯥꯡꯁꯨꯗꯧ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯝꯕ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯏ ꯃꯥꯅ ꯍꯜꯂꯛꯄꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯝꯕ ꯂꯥꯛꯄ ꯎꯕꯗ ꯂꯩꯕꯥꯛ ꯂꯩꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯕ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯕ ꯉꯃꯛ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯦ ꯏꯆꯦꯁꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯤꯒ ꯌꯦꯟꯅꯗꯅ ꯆꯥꯃꯤꯟꯅꯧꯀꯣ ꯂꯩꯕꯥꯛ ꯂꯩ ꯃꯄꯥꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯨ ꯃꯌꯥꯝ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯩ ꯈꯝꯕꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯅꯣꯏ ꯂꯩꯕꯥꯛ ꯂꯩꯒ ꯑꯩꯈꯣꯏꯗ ꯍꯦꯛ ꯁꯥꯟꯅꯧꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯣꯏꯒꯤ ꯉꯥꯃꯣꯛ ꯍꯦꯛ ꯂꯩꯔꯛꯀꯦꯀꯣ ꯅꯣꯏ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯒ ꯂꯩꯍꯥꯎꯗꯤ ꯌꯥꯎꯕ ꯎꯗꯦꯅ ꯀꯩꯗꯧꯔꯦ ꯃꯥꯕꯨ ꯃꯁꯥ ꯉꯝꯗꯕ꯭ꯔോ ꯂꯥꯏꯖꯠꯅ ꯃꯥꯗꯤ ꯃꯃꯥꯅ ꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯥꯛꯍꯟꯗꯦ ꯑꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯣꯏ ꯃꯃꯥꯗꯨꯁꯨ ꯃꯥꯅ ꯈꯜꯂꯤꯕꯗꯣ ꯀꯔꯤꯅꯣ ꯃꯥ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯕꯥꯛ ꯂꯩꯅ ꯂꯩꯁꯥ ꯍꯥꯏꯕꯗꯨ ꯐꯥꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯥ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯕ ꯍꯧꯔꯛꯏ ꯃꯄꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯃꯥ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯩꯕꯥꯛ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯏ ꯃꯄꯥꯅ ꯃꯥꯕꯨ ꯊꯥꯛꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯗꯣ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯥꯅ ꯑꯣꯏꯅ ꯁꯨꯔꯒ ꯊꯥꯛꯄ ꯍꯧꯔꯛꯏ ꯅꯣꯡꯃ ꯂꯩꯕꯥꯛ ꯂꯩꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯄꯥꯕ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯑꯍꯜ ꯑꯣꯏꯔꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯅꯆꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯂꯩꯁꯥ ꯍꯥꯏꯕꯗꯣ ꯐꯥꯔꯦ ꯑꯗꯨꯅ ꯅꯆꯥꯏꯅ ꯁꯨꯔꯒ ꯄꯥꯕꯕꯨ ꯄꯣꯊꯥꯍꯜꯂꯒꯦ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯂꯩ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯅꯨꯄꯤ ꯅꯪꯅ ꯅꯄꯥꯡꯒꯜ ꯆꯥꯎꯔꯦ ꯍꯥꯏꯗꯅ ꯈꯜꯂꯕꯁꯨ ꯏꯄꯥꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯉꯔꯥꯡꯒꯤ ꯑꯉꯥꯡꯗꯣ ꯑꯣꯏꯅ ꯎꯏꯅꯦꯍꯦ ꯑꯗꯨꯅ ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯤꯅ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ ꯅꯪ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯒꯗꯧꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅ ꯅꯪ ꯆꯥꯎꯔꯦ ꯁꯥꯡꯉꯦ ꯍꯥꯏꯗꯅ ꯅꯅꯤꯡ ꯄꯪꯇꯝ ꯇꯝꯒꯅꯨ ꯅꯄꯥ ꯅꯃꯥꯕꯨ ꯆꯤꯡꯊꯅꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯄꯥꯕ ꯅꯆꯥꯅ ꯄꯥꯕꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏꯌꯦ ꯄꯥꯕ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯩꯕꯥꯛ ꯂꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯥꯈꯤꯅ ꯃꯆꯥ ꯂꯩꯍꯥꯎꯗ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯁꯥꯈꯤꯒꯤ ꯅꯨꯄꯥ ꯔꯥꯕꯩꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯩꯅꯣ ꯃꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯁꯛꯃꯛꯅ ꯎꯁꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯕꯦꯝꯃ ꯅꯪꯁꯤꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗ ꯀꯌꯥ ꯂꯩꯖꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯍꯟꯖꯤꯟꯗꯕ ꯌꯥꯗꯕꯗꯒꯤ ꯑꯗꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯅꯪꯅ ꯅꯆꯥꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯅꯒꯦ ꯍꯥ ꯀꯔꯤ ꯑꯩꯕꯨ ꯎꯁꯤ ꯃꯥꯜꯂꯦ ꯀꯥꯏꯅ ꯐꯖꯔꯦ ꯅꯪꯗꯤ ꯍꯧꯗꯣꯡ ꯍꯦꯛ ꯃꯥꯜꯂꯦ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯖꯤꯕꯗꯣ ꯑꯗꯨꯒ ꯃꯤ ꯅꯣꯛꯅꯕꯒꯁꯨ ꯁꯥꯔꯤ ꯍꯣꯏ ꯕꯨꯡꯉꯣ ꯅꯇꯨ ꯅꯆꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤꯕꯨ ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯏꯇꯨ ꯏꯆꯥ ꯂꯩꯔꯤ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯀꯥꯏ ꯍꯩ ꯃꯗꯨ ꯅꯤꯡꯁꯤꯡꯗꯅꯅꯤꯅꯦ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯏꯅꯦ ꯏꯆꯥꯁꯤꯡ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯤ ꯍꯜꯂꯛꯄꯒꯤ ꯋꯥꯅꯤ ꯎꯁꯤ ꯃꯥꯟꯕꯤ ꯅꯪ ꯌꯦꯡꯅꯤꯡꯗꯅ ꯍꯜꯂꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯑꯣ ꯎꯁꯤ ꯃꯥꯟꯕꯤ ꯑꯩꯅꯦ ꯌꯦꯡꯅꯤꯡꯗ꯭ꯔꯕꯗꯤ ꯍꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯡ ꯂꯩꯔꯦ ꯅꯪꯗꯤ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯒꯦꯁꯨ ꯂꯩꯔꯨꯔꯣ ꯀꯩꯅꯣ ꯀꯌꯥꯗꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯑꯃ ꯄꯨꯗꯨꯅ ꯊꯣꯛ ꯂꯥꯎꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯀꯞꯍꯧꯅꯤꯗꯣ ꯀꯔꯤ ꯀꯞꯇꯣꯏꯕ ꯍꯥ ꯁꯨꯛꯀꯞ ꯀꯞꯄꯤꯔꯣꯏ ꯈꯪꯉꯕ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯁꯨꯈꯟ ꯈꯟꯗ꯭ꯔꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯅꯣ ꯑꯣꯛꯆꯔꯦ ꯏꯕꯨꯡꯉꯣ ꯔꯥꯕꯩ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯍꯩ ꯎꯁꯤ ꯍꯥꯏꯕ ꯖꯤꯕꯗꯨꯗꯤꯅꯦ ꯃꯁꯥꯒꯤꯗ ꯈꯟꯕ ꯖꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅ ꯅꯪꯁꯨ ꯅꯁꯥꯒꯤꯗ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕꯗꯣ ꯅꯁꯥꯅ ꯚꯥꯞ ꯇꯥꯎꯅꯤ ꯅꯪꯀꯣ ꯍꯣ ꯑꯩꯁꯦ ꯅꯪꯅꯗꯨꯝꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯃꯤꯅꯗꯤ ꯑꯩꯁꯦ ꯐꯩ ꯍꯥꯏꯗꯅ ꯌꯥꯝ ꯁꯣꯟꯅꯔꯤ ꯄꯣꯠꯅꯤ ꯁꯣꯟꯅꯔꯝꯒꯅꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯟꯅꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯥꯟꯅꯗꯦꯁꯦ ꯏꯄꯥꯒꯤ ꯂꯩꯍꯥꯎ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯅꯕ ꯇꯤꯟꯅꯒꯗꯕꯅꯤ ꯏꯄꯥꯅ ꯌꯥꯏ ꯇꯤꯟꯅꯧ ꯂꯣꯏꯅꯧ ꯀꯅꯥꯅꯣ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯅꯤ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯆꯥꯅ ꯂꯣꯏꯅꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯔꯥꯕꯩꯅ ꯉꯥꯡꯕ ꯀꯟꯕꯗꯒꯤ ꯁꯥꯈꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯣꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯥꯈꯤ ꯃꯇꯥ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯍꯥꯟꯅꯗꯧꯅ ꯃꯆꯥꯗ ꯉꯥꯡꯈꯤꯗ꯭ꯔꯦ
ꯃꯆꯥꯗ ꯊꯦꯝꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯑꯃꯨꯖꯥꯎ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯥꯛꯏ꯫ ꯑꯃꯨꯖꯥꯎ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯈꯔꯗꯤ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅ ꯇꯧꯗꯅ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯕ ꯃꯤꯗꯤ ꯑꯣꯏꯗꯦ꯫ ꯑꯃꯨꯖꯥꯎꯅ "ꯂꯩꯍꯥꯎ ꯇꯥꯕ?" ꯔꯥꯕꯩꯅ "ꯍꯩ ꯑꯃꯨꯖꯥꯎ, ꯀꯩꯅꯣ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯏꯆꯥ ꯅꯨꯄꯤ ꯍꯪꯂꯤꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥ?" "ꯃꯥꯃꯥ, ꯑꯩ ꯂꯩꯍꯥꯎꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯂꯩꯍꯥꯎꯕ ꯂꯩꯇꯕ꯭ꯔꯥ?" ꯂꯩꯍꯥꯎ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ "ꯀꯩꯅꯣ ꯇꯥ ꯑꯃꯨꯖꯥꯎ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯂꯩꯍꯥꯎ ꯏꯕꯦꯝꯃ, ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯍꯥ? ꯃꯄꯥꯟꯒꯝꯇ ꯊꯣꯛꯇ꯭ꯔꯕ꯭ꯔꯣ? ꯇꯥꯗꯅ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯌꯨ, ꯋꯥꯀꯣꯏ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯤ." "ꯍꯩ, ꯋꯥꯀꯣꯏ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨ." ꯁꯥꯈꯤꯅ "ꯑꯃꯨꯖꯥꯎ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯔꯣ, ꯀꯩꯗꯧꯔꯒꯦ?" "ꯑꯩꯅ ꯂꯩꯍꯥꯎꯗ ꯋꯥ ꯑꯃ ꯁꯤꯟꯅꯕꯅꯤ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯗ꯫ ꯑꯗꯨꯗ ꯃꯥꯗꯤ ꯁꯨꯛꯊꯦꯡꯕꯨ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯏꯕꯁꯤꯅꯤ." ꯂꯩꯍꯥꯎꯅ ꯈꯜꯂꯤ꯫ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯁꯦꯜ ꯈꯔ ꯄꯥꯏꯔꯕꯅꯤ ꯀꯥꯏꯗꯅ ꯃꯥꯅ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯔꯝꯃꯤꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ꯫ "ꯀꯔꯤ ꯋꯥꯅꯣ ꯁꯤꯟꯅꯔꯤꯕꯣ ꯍꯥ ꯕꯦꯝꯃ? ꯀꯔꯤꯅꯣ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯤꯁꯤ ꯍꯥ?" "ꯇꯥ ꯑꯃꯨꯖꯥꯎ, ꯇꯥꯗꯅ ꯍꯥꯏꯕ ꯋꯥꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ, ꯑꯗꯨꯒ ꯇꯥꯗꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯅ ꯂꯩꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯍꯥ? ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯗꯕ ꯋꯥꯔꯣ?" "ꯍꯣ, ꯇꯥ ꯑꯃꯨꯖꯥꯎꯅ ꯏꯇꯥ ꯂꯩꯕꯥꯛ ꯂꯩꯗꯣ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯌꯨꯏ, ꯑꯗꯨꯒꯤꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯅꯗꯤ ꯁꯨꯛꯌꯥꯁꯨ ꯌꯥꯗꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ?" ꯋꯥꯁꯤ ꯇꯥꯕꯗ ꯁꯥꯈꯤ ꯋꯥꯈꯜꯗ ꯈꯟꯅꯩ꯫ ꯇꯥꯟꯖꯥ ꯑꯃꯗꯤ ꯂꯩꯔꯤꯁꯦ꯫ ꯃꯁꯤꯒꯤ ꯑꯃꯨꯖꯥꯎ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯅ ꯊꯦꯝꯂꯒ ꯁꯦꯜ ꯈꯔꯗꯤ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯥꯈꯤꯅ ꯍꯥꯏꯔꯛꯏ꯫ "ꯑꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯍꯩ ꯑꯃꯨꯖꯥꯎ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯣꯏꯔꯕꯗꯤ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯂꯩꯕꯥꯛ ꯂꯩꯗꯣ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯕꯤꯒꯦ꯫ ꯅꯪ ꯑꯩꯒꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ?" "ꯑꯁꯦꯡꯕꯩꯔꯣꯏꯅꯦ? ꯏꯅꯦꯅꯕꯨ ꯌꯥꯅꯕ ꯉꯥꯡꯅꯕꯤꯒꯦ ꯍꯥꯏꯔꯗꯤ ꯏꯅꯦꯅ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯌꯨ, ꯑꯩ ꯇꯧꯒꯦ." "ꯍꯩ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯁꯨꯝ ꯑꯀꯪꯕ ꯃꯥꯟꯕ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ? ꯅꯪꯕꯨ ꯅꯁꯛꯇꯨ ꯃꯤꯡꯁꯦꯜꯒ ꯑꯃꯠꯇ ꯌꯦꯡꯗꯕ꯭ꯔꯣ? ꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯗꯨꯕꯨ ꯅꯪꯒꯨꯝꯕ ꯆꯃꯣꯠꯅꯕ ꯋꯥ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯕ ꯅꯪꯅ ꯍꯥꯏꯔꯒ ꯀꯔꯝꯍꯥꯏꯅ ꯌꯥꯔꯛꯀꯗꯧꯔꯤꯒꯦ ꯍꯥ? ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ꯫ ꯅꯪ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯛꯂꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ? ꯏꯕꯣ, ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯗ." ꯁꯥꯈꯤꯅ ꯈꯜꯂꯤ꯫ ꯑꯁ, ꯑꯩꯅ ꯊꯦꯝꯂꯒ ꯀꯥꯟꯅꯕ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯋꯥꯀꯥꯏ ꯑꯃꯨꯛ ꯇꯧꯔꯛꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ "ꯑꯃꯨꯖꯥꯎ, ꯅꯪ ꯃꯥꯃꯅ ꯍꯥꯏꯔꯤꯗꯣ ꯇꯥꯔꯨꯅꯨ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯅꯨꯄꯥ ꯃꯣꯏꯅ ꯈꯪꯄꯣꯟꯇꯦ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯅꯦꯅ ꯌꯥꯅꯕ ꯉꯥꯡꯅꯒꯅꯤ꯫ ꯑꯗꯣ ꯏꯅꯦꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯗꯤ ꯁꯥꯕ ꯇꯥꯕ." "ꯑꯦ, ꯂꯤꯛꯇ ꯅꯠꯇꯦ, ꯈꯨꯗꯣꯞ ꯁꯥꯎ ꯍꯥꯏꯕ꯭ꯔꯥ ꯁꯅꯥ ꯁꯥꯎ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕꯗ ꯍꯥꯏ." ꯔꯥꯕꯩꯅ ꯈꯜꯂꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯊꯦꯝꯂꯒ ꯂꯧꯊꯣꯛꯇꯧꯔꯤꯗꯣ꯫ "ꯑꯃꯨꯖꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯄꯪꯉꯤ ꯍꯥꯏꯔꯗꯤ ꯁꯥꯎꯔꯛꯀꯅꯤ, ꯁꯤꯡꯗꯤ ꯁꯤꯡꯈꯤꯗ꯭ꯔꯦꯗ." "ꯑꯃꯨꯖꯥꯎ, ꯁꯦ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯕꯤ ꯃꯄꯥꯅ ꯌꯣꯛꯄ ꯎ ꯄꯥꯡ ꯁꯨꯗꯕ ꯃꯥꯅ ꯅꯪꯉꯣꯟꯗ ꯂꯩꯖꯕ ꯐꯪꯕꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯀꯣ꯫ ꯑꯇꯩꯅ ꯍꯥꯏꯕꯗ ꯌꯥꯔꯛꯂꯣꯏ, ꯏꯅꯦ ꯐꯖꯅ ꯊꯦꯝꯒꯦ, ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ꯫ ꯑꯩꯅ ꯍꯥꯏꯕꯗೋ ꯍꯦꯛ ꯄꯨꯔꯛꯂꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯕꯥꯛ ꯂꯩꯁꯤꯟꯅꯕ ꯌꯥꯔꯦꯀꯣ." "ꯍꯣꯏꯅꯦ, ꯑꯩ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ." ꯑꯁꯨꯝꯅ ꯑꯃꯨꯖꯥꯎ ꯔꯥꯕꯩꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯕꯩꯅ ꯍꯥꯏꯍꯧꯏ꯫ "ꯇꯧꯔꯤꯁꯤ ꯃꯁꯛꯁꯤꯒ ꯃꯥꯅꯗꯤ ꯐꯖꯩ ꯀꯥꯏꯅ ꯈꯟꯖꯔꯤ ꯃꯥꯜꯂꯤ, ꯃꯤꯒꯤ ꯃꯆꯥ ꯐꯖꯕꯒꯁꯨ ꯄꯥꯝꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯍꯩ ꯅꯨꯄꯤ, ꯅꯪꯅ ꯇꯧꯗꯣꯏꯗꯣ ꯑꯣꯏꯔꯣꯏꯀꯣ꯫ ꯃꯤꯒꯤ ꯃꯆꯥꯗꯒꯤ ꯑꯔꯦꯝꯕ ꯄꯥꯝꯒꯅꯨꯀꯣ, ꯍꯌꯦꯡ ꯏꯁꯣꯞ ꯆꯣꯞꯅꯖꯖꯅꯤꯀꯣ." "ꯅꯨꯄꯥ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ, ꯃꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨꯀꯣ꯫ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ." ꯇꯧ, ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯋꯥꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯂꯕ ꯅꯪꯁꯨ ꯐꯔꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯕꯩ ꯆꯠꯈ꯭ꯔꯦ꯫ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯗ ꯊꯦꯝꯕ ꯍꯧꯔꯛꯏ꯫ ꯂꯩꯕꯥꯛ ꯂꯩꯍꯣꯏꯗ ꯆꯠꯀꯦ ꯌꯥꯔꯝꯗꯕ ꯁꯥꯈꯤ ꯃꯆꯥꯅꯨꯄꯤꯒ ꯂꯩꯕꯥꯛ ꯂꯩꯒ ꯇꯤꯟꯅꯅꯕ ꯀꯟꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯒꯤ ꯂꯩꯍꯥꯎ, ꯅꯪꯅꯦ ꯂꯩꯕꯥꯛ ꯂꯩꯒ ꯇꯤꯟꯅꯔꯣ, ꯑꯗꯨꯒꯅꯦ ꯂꯩꯕꯥꯛ ꯂꯩꯗꯣ ꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛ, ꯑꯗꯨꯒ ꯏꯃꯥ ꯐꯖꯅ ꯍꯥꯏꯒꯦ, ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥꯒꯤꯗꯤ." "ꯀꯥꯏꯗꯩ ꯋꯥꯗꯨꯗ ꯏꯃꯥ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ, ꯍꯌꯦꯡ ꯆꯣꯞꯅꯅꯕꯅꯤ, ꯇꯧꯔꯨꯅꯨ." "ꯍꯥꯏ ꯑꯄꯪꯕꯤ, ꯅꯪ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯗꯣꯞ ꯃꯌꯥꯝꯗꯨ ꯄꯥꯝꯗꯕ꯭ꯔꯥ ꯍꯥ? ꯑꯗꯨꯁꯨ ꯂꯦꯝꯅ ꯄꯤꯔꯛꯇꯧꯔꯤꯕ, ꯈꯪꯉꯕ? ꯄꯪꯈ꯭ꯔꯦ ꯁꯤꯒꯤ ꯃꯆꯥꯁꯤ, ꯃꯄꯥ ꯍꯦꯛ ꯂꯧꯔꯗꯅ, ꯑꯩꯅ ꯍꯥꯏꯁꯤꯗ ꯌꯥꯎ." ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯊꯦꯝꯕꯗꯒꯤ ꯂꯩꯍꯥꯎ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯏ꯫ ꯃꯥꯁꯨ ꯁꯅꯥ ꯀꯥꯏꯗꯨ ꯄꯥꯝꯂꯛꯏ꯫ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥ ꯈꯝꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯂꯩꯅ "ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥ? ꯏꯄꯥꯁꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ
ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯁꯤꯗ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯝꯕꯅꯤ ꯅꯪꯁꯨ ꯋꯥꯔꯔꯤꯅꯤ ꯏꯄꯥꯅ ꯉꯝꯂꯕꯗꯤ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯄꯤꯕ ꯌꯥꯕ ꯕꯥꯕꯥ ꯋꯥꯗꯦꯗ ꯀꯩꯁꯨ ꯌꯥꯅꯤ ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯄꯥꯕ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯏꯄꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤꯗ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯆꯠꯂꯨ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯂꯒꯅꯦ ꯉꯟꯇꯥ ꯍꯦꯛ ꯄꯣꯊꯥꯅꯕ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯋꯥꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ ꯂꯩꯕꯥꯛ ꯂꯩ ꯋꯥꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯤ ꯂꯩꯕꯥꯛ ꯂꯩ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯐꯪꯖꯗ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯂꯩ ꯃꯄꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯃꯥ ꯅꯨꯃꯤꯠꯇꯨ ꯊꯕꯛ ꯆꯠꯇꯕꯤ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏ ꯍꯩꯃ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯇꯥ ꯂꯩꯕꯥꯛ ꯂꯩꯁꯦ ꯂꯩꯔꯝꯃꯤꯅ ꯑꯩꯁꯦ ꯀꯌꯥꯗ ꯇꯥꯟ ꯆꯥꯅ ꯂꯥꯛꯏꯕꯅꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯗꯨꯗ ꯂꯩꯕꯥꯛ ꯂꯩꯅ ꯈꯜꯂꯤ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯂꯩꯍꯥꯎꯁꯤ ꯂꯥꯛꯏꯅ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣ ꯑꯁꯨꯛ ꯀꯨꯏꯕꯗꯤ ꯃꯃꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒ ꯄꯨꯟꯗꯕ ꯀꯨꯏꯔꯕꯅꯦ ꯍꯩꯃ ꯏꯇꯥ ꯂꯩꯍꯥꯎ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯂꯩꯍꯥꯎ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯏꯇꯥꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯕꯣ ꯈꯪꯗꯦꯗ ꯏꯇꯥ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈꯤꯕ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯕꯁꯨ ꯍꯧꯖꯤꯛ ꯑꯍꯜꯅ ꯀꯣꯏꯁꯤꯜꯂꯛꯄꯅꯤ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯁꯤꯁꯨ ꯑꯩ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤ ꯏꯇꯥ ꯄꯋꯥꯁꯨ ꯋꯥꯔꯨꯅꯨꯗ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯤꯗꯒ ꯂꯥꯛꯏꯕꯁꯦ ꯂꯥꯏꯖꯍꯣꯏꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯩ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯃꯤꯠꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯅꯪꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯣꯏꯅꯦ ꯈꯨꯔꯥ ꯂꯩꯍꯥꯎꯅꯦ ꯂꯩꯍꯥꯎꯅꯦ ꯍꯥꯏꯕ ꯍꯩꯃ ꯅꯪꯗꯤ ꯀꯔꯝ ꯇꯧꯔꯤꯒꯦ ꯅꯃꯥ ꯅꯄꯥ ꯁꯨꯅ ꯂꯩꯔꯤꯕꯅꯤꯅ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯇꯥꯁꯤꯗꯤ ꯌꯦꯡ ꯃꯃꯥꯁꯨ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯉꯟꯇꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯃꯃꯥ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯖꯗ꯭ꯔꯕꯅꯤ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯃ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯐꯪꯖꯗ꯭ꯔꯕꯅꯤ ꯑꯩꯁꯨ ꯁꯣꯟꯖꯤꯜꯂꯦ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯈꯨꯔꯥ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯁꯤ ꯅꯣꯏꯒꯤ ꯅꯔꯛꯇꯁꯨ ꯇꯤꯟꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯂꯩꯇꯕ ꯍꯥꯏꯕꯁꯤꯅ ꯀꯟꯈꯤꯕꯅ ꯅꯣꯡꯃꯇ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯕ ꯏꯆꯥꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯩꯍꯥꯎ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩ ꯂꯩꯍꯥꯎꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯃꯥ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯆꯤꯟꯕꯥꯜꯗꯗꯤ ꯐꯣꯡꯗꯣꯛꯂꯨꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯈꯥꯏꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯃꯨꯖꯥꯎ ꯁꯥꯈꯤꯒꯤꯗ ꯂꯥꯛꯏ ꯃꯇꯝꯗꯨ ꯁꯥꯈꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯑꯃꯨꯖꯥꯎꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯅꯦ ꯁꯈꯤ ꯂꯩꯕ꯭ꯔꯣ ꯂꯩꯍꯥꯎ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯨꯝꯂꯛꯇ꯭ꯔꯦ ꯔꯥꯕꯩꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯔꯥꯕꯩ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯃꯨꯖꯥꯎꯅ ꯁꯣꯟꯖꯩ ꯃꯁꯤꯒꯤ ꯀꯩ ꯍꯅꯨꯕꯁꯤꯃꯨꯛ ꯂꯩꯔꯝꯃꯦꯅ ꯇꯧꯔꯤꯁꯦ ꯃꯥ ꯂꯩꯔꯝꯗꯤ ꯈꯪꯉꯗꯤ ꯂꯥꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯍꯩ ꯏꯕꯨꯡ ꯑꯃꯨꯖꯥꯎ ꯅꯪꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯅꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯅꯣ ꯈꯨꯔꯥ ꯁꯤꯕꯨ ꯋꯥꯅꯤ ꯂꯥꯎꯅꯤ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯤ ꯑꯃꯨꯖꯥꯎ ꯇꯟꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥꯅꯦꯗꯅ ꯅꯃꯥꯟꯅꯕꯒ ꯇꯤꯟꯅꯗ꯭ꯔꯕ꯭ꯔꯣ ꯅꯨꯄꯤ ꯉꯥꯛꯇ ꯇꯤꯟꯅꯕ꯭ꯔꯣ ꯑꯗꯨꯁꯨ ꯃꯧꯁꯤꯡꯒ ꯁꯨꯗꯣꯛꯄ ꯋꯥ ꯉꯥꯛꯇ ꯈꯨꯔꯥ ꯅꯪꯁꯤꯕꯨ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩꯒꯦ ꯅꯠꯇ꯭ꯔꯒ ꯏꯆꯥ ꯅꯨꯄꯤꯒ ꯀꯗꯥꯏ ꯆꯠꯁꯤ ꯍꯥꯏꯅꯈꯤꯒꯦ ꯅꯪꯅ ꯃꯣꯏ ꯍꯪꯂꯤꯕꯕꯨ ꯃꯣꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨꯗꯅ ꯑꯃꯨꯖꯥꯎ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯑꯩ ꯃꯣꯏꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯃꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯤ ꯉꯥꯏꯈꯣꯅꯦ ꯉꯥꯏꯍꯥꯛ ꯐꯝꯈꯣ ꯀꯔꯤꯅꯣ ꯃꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯤ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯎ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯄꯨꯔꯛꯂꯕ꯭ꯔꯣ ꯄꯨꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯤꯕꯤꯒꯦꯅꯦ ꯀꯔꯥꯏꯗꯒꯤ ꯂꯤꯛꯅꯣꯗꯣ ꯈꯨꯔꯥ ꯑꯣꯟꯊꯣꯛꯄ ꯏꯕꯨꯡꯉꯣ ꯑꯃꯨꯖꯥꯎ ꯁꯛꯅꯗꯤ ꯍꯩꯖꯤꯟꯗꯅ ꯊꯤꯔꯕꯅꯤꯅ ꯅꯨꯄꯤ ꯊꯤꯕꯁꯤꯁꯨ ꯁꯦꯜ ꯌꯥꯝ ꯆꯪꯉꯤꯅꯤꯀꯣ ꯅꯠꯇ꯭ꯔꯥ ꯁꯛꯇꯨꯅꯗꯤ ꯅꯨꯄꯤꯅ ꯈꯪꯕ ꯃꯥꯏ ꯑꯃ ꯄꯥꯟꯁꯤꯜꯂꯕꯅꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤꯕ ꯁꯦꯜ ꯄꯥꯏꯔꯦ ꯀꯥꯏꯅ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯁꯦꯜ ꯄꯥꯝꯗꯕ ꯅꯨꯄꯤꯁꯨ ꯂꯩꯀꯣ ꯑꯁꯨꯝꯅ ꯔꯥꯕꯩꯅ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯃꯨꯖꯥꯎ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯈꯨꯔꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ
ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯖꯥꯎ ꯆꯠꯈ꯭ꯔꯦ꯫ ꯔꯥꯕꯩꯅ ꯂꯥꯎꯔꯛꯏ, ꯍꯩ ꯑꯃꯨꯖꯥꯎ, ꯅꯪ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯍꯟꯗꯛꯇꯤ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯂꯒ ꯂꯥꯛꯎꯀꯣ, ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥ ꯅꯨꯄꯤꯒ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯅꯤꯅ꯫ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯁꯛꯇꯥ ꯑꯁꯤꯒ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯗꯧꯁꯤꯒꯥꯏꯅꯦ, ꯁꯦꯜ ꯈꯔ ꯄꯥꯏꯔ ꯀꯥꯏꯅ ꯃꯨꯛꯆꯕꯁꯨ ꯁꯥꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛꯂꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯄꯣꯠꯐꯝ ꯃꯆꯥꯗ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯁꯥꯈꯤ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗ ꯃꯌꯥꯝꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯔꯤꯕ꯭ꯔꯣ? ꯍꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ꯫ ꯂꯩꯕꯥꯛꯂꯩ ꯂꯥꯏꯖ ꯑꯃꯗꯤ ꯃꯌꯥꯝꯗꯨ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯅꯩ꯫ ꯁꯥꯈꯤ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯈꯔ ꯌꯥꯎꯍꯜꯂꯨꯅꯦ꯫ ꯑꯩꯅꯅꯦ ꯅꯍꯥꯟꯋꯥꯏ ꯈꯔ ꯉꯥꯡꯕꯗꯨꯗ ꯅꯣꯏ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣই, ꯑꯗꯨꯅ ꯅꯣꯏꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯈꯔ ꯀꯣꯏꯔꯛꯑꯣ꯫ ꯅꯣꯡꯃ ꯑꯩꯅ ꯅꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯔꯥ ꯄꯤꯖꯗꯣꯏꯅꯤꯀꯣ꯫ ꯑꯩ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯈꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯀꯩ ꯅꯨꯃꯤꯠꯅꯣ? ꯑꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯤꯡꯖꯨꯒꯁꯦ ꯍꯥꯒꯦ ꯇꯧꯏꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯕ ꯉꯝꯗꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯛꯅꯧ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯃꯁꯤ꯫ ꯂꯩꯕꯥꯛꯂꯩꯅ, ꯅꯍꯥꯟꯃꯨꯛ ꯂꯩꯍꯥꯎꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏ, ꯑꯩꯗꯤ ꯃꯥ ꯂꯥꯛꯄꯗꯨꯗ ꯄꯨꯡꯉꯛ ꯎꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯃꯕꯨꯛ ꯑꯃꯗꯤ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯂꯩꯍꯥꯎꯗꯣ ꯃꯊꯪꯗꯤ ꯃꯥꯁꯨ ꯌꯥꯎꯍꯜꯂꯁꯤ꯫ ꯑꯗꯨꯒ ꯁꯥꯈꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯆꯥꯛ ꯄꯤꯖꯅꯤ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯆꯥꯕ ꯀꯤꯖꯩ, ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯗꯨꯗ ꯍꯨꯒ ꯍꯥꯞꯄꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯁꯤꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯣꯏ ꯃꯌꯥꯝ ꯋꯥ लाउꯅ ꯅꯣꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯝꯕ ꯃꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯩꯕꯥꯛꯂꯩꯅ ꯁꯦꯟꯅꯔꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏꯔꯛꯏ, ꯕꯥꯕꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯃꯥꯏꯕ ꯀꯧꯔꯨꯁꯤꯔꯣ? ꯀꯧꯔꯨꯅꯨꯗ, ꯃꯣꯏꯅ ꯌꯦꯡꯂꯒ ꯐꯗꯧꯕꯁꯨ ꯂꯩꯇ꯭ꯔꯕꯗꯨꯗ ꯀꯩꯗꯧꯗꯣꯏꯅꯣ? ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯈꯪꯕꯗ ꯌꯦꯡꯂꯒ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯀꯔꯝꯅ ꯐꯒꯅꯤ? ꯏꯄꯥꯒꯤ ꯕꯦꯝꯃ, ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯏꯄꯥꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ꯫ ꯏꯄꯥꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯈꯪꯂꯕꯗꯤ ꯏꯄꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯏꯄꯥꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯣꯏꯅꯦ꯫ ꯂꯩꯕꯥꯛꯂꯩ ꯃꯃꯤꯠꯇ ꯃꯄꯤ ꯈꯪꯍꯧꯗꯅ ꯇꯥꯔꯛꯏ, ꯕꯥꯕꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯕꯥꯕꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯕꯥꯕꯥꯕꯨ ꯅꯆꯥꯅ ꯐꯅꯕ ꯂꯥꯏꯌꯦꯡꯅꯤ, ꯅꯆꯥꯒꯤꯅꯦ ꯍꯥꯏꯕꯗ ꯕꯥꯕꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯕꯥꯕꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯆꯥꯁꯨ ꯕꯥꯕꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤꯌꯦ ꯕꯥꯕꯥ꯫ ꯈꯝꯕꯁꯨ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯗꯨꯅ, ꯏꯄꯥꯒꯤ ꯕꯦꯝꯃ, ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ, ꯑꯗꯨꯝꯅ ꯏꯄꯥꯒꯤ ꯃꯥꯡꯗ ꯀꯞꯀꯅꯨ, ꯏꯄꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯅꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯅꯃꯥꯅ ꯅꯪꯕු ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯅꯃꯥꯅ ꯑꯅꯥꯕꯒꯤ ꯃꯩꯆꯥꯛꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯅꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯒ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯗꯨꯅ, ꯃꯣꯏ ꯃꯄꯥ ꯏꯆꯥꯁꯤ ꯂꯨꯅ ꯇꯧꯕꯤꯔꯛꯎꯀꯣ, ꯏꯆꯥꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ, ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯟꯕꯤꯒꯅꯨꯀꯣ, ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯃꯦꯟꯁꯤꯟꯕꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯗꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯃꯥꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯄꯥꯅ ꯅꯪꯕꯨ ꯅꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯕꯥꯕꯥꯅ ꯅꯆꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗꯅ ꯂꯨꯅ ꯆꯥꯟ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯕꯥꯕꯥꯕꯨ ꯅꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯕꯥꯕꯥ, ꯏꯄꯥꯅ ꯁꯤꯕ ꯃꯐꯝꯗ ꯅꯆꯥꯁꯨ ꯁꯤꯒꯅꯤꯌꯦ ꯕꯥꯕꯥ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯀꯞꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛꯂꯩ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯍꯥ, ꯕꯥꯕꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯩꯕꯥꯛꯂꯩ ꯃꯄꯤ ꯇꯩꯊꯣꯛꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯕꯥꯕꯥꯁꯦ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤꯗ꯫ ꯑꯗꯨ ꯂꯥꯏꯖ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ, ꯏꯕꯥꯅꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯇꯣꯅꯨ ꯍꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯁꯤ, ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎ ꯁꯥꯈꯤ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯃꯨꯖꯥꯎ ꯂꯥꯛꯄ ꯎꯕꯗ ꯁꯥꯈꯤꯅ, ꯍꯩ ꯑꯃꯨꯖꯥꯎ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯂꯥꯎ ꯆꯪꯉꯛꯎ꯫ ꯏꯅꯦ, ꯅꯍꯥꯟꯁꯨ ꯑꯩ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯅꯦꯁꯨ ꯂꯩꯍꯥꯎꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ,
ꯑꯗꯨꯒ ꯈꯨꯔꯥ ꯔꯕꯤ ꯂꯩꯔꯝꯃꯤ ꯈꯨꯔꯥꯅ ꯃꯁꯤꯗ ꯑꯩꯕꯨ ꯐꯥꯔꯒ ꯁꯥꯈꯤꯕ ꯋꯥꯔꯤꯁꯤꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕꯅꯤ ꯀꯩꯅꯣ ꯍꯥ ꯀꯔꯤ ꯅꯪ ꯂꯥꯛꯑꯝꯃꯦꯕ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯇꯝꯗ꯭ꯔꯤꯕ ꯐꯔꯦ ꯑꯃꯨꯖꯥꯎ ꯑꯗꯣ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥ ꯑꯃꯨꯖꯥꯎ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯄꯨꯔꯛꯂꯤꯅꯤ ꯑꯗꯣ ꯏꯅꯦꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯦꯔꯥ ꯑꯃꯨꯖꯥꯎ ꯅꯅꯦ ꯁꯥꯈꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯀꯟꯅ ꯊꯦꯝꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯃꯌꯨꯝ ꯄꯥꯟꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯈꯤꯗꯅ ꯉꯥꯡꯅꯕ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯄ ꯍꯧꯔꯕꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯅꯅꯦ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯊꯦꯝꯕꯁꯤꯁꯨ ꯋꯥꯏꯅꯦ ꯑꯃꯨꯖꯥꯎ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯪꯒꯤ ꯂꯤꯛꯇꯨꯅ ꯈꯥꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯕ ꯍꯤꯔꯛꯏꯅꯤ ꯌꯥꯗ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯩꯗꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯣ ꯑꯃꯨꯖꯥꯎ ꯅꯪ ꯂꯤꯛꯇꯨꯗꯤ ꯄꯨꯔꯛꯂꯕꯅꯤꯅ ꯄꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯁꯤ ꯅꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯣꯞ ꯑꯃꯠꯇꯒ ꯁꯥꯔꯛ ꯃꯥꯁꯨ ꯋꯥꯖꯔꯕꯅꯤ ꯍꯣꯏꯗ ꯊꯕꯛꯇꯨꯗ ꯃꯪꯒꯣꯜ ꯑꯣꯏꯍꯜꯂꯨꯗ ꯁꯦ ꯏꯅꯦ ꯂꯧ ꯑꯗꯨꯒ ꯊꯕꯛꯇꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏꯗ ꯅꯪ ꯁꯤꯃ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎ ꯆꯠꯈ꯭ꯔꯦ ꯁꯥꯈꯤꯅ ꯍꯥꯏ ꯁꯤꯅꯤꯗꯅ ꯑꯄꯪꯕꯒꯤ ꯃꯔꯜ ꯆꯥꯕ ꯍꯥꯏꯕꯁꯦ ꯌꯥꯔꯤꯉꯩꯁꯤꯗ ꯊꯦꯝꯂꯒ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯥꯒꯤ ꯃꯔꯜꯕꯨ ꯀꯅꯥꯅ ꯆꯥꯕ ꯂꯣꯏꯕ ꯉꯝꯗꯣꯏꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯣꯏꯅ ꯂꯩꯔꯒꯦꯔꯥ ꯍꯥ ꯅꯪ ꯑꯃꯨꯖꯥꯎꯗ ꯂꯩꯔꯗꯤ ꯁꯅꯥꯅ ꯇꯦꯛꯊꯥꯈꯩ ꯁꯤꯗꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯏꯃꯥꯁꯨ ꯁꯅꯥꯅ ꯌꯣꯝꯗꯧꯔꯤꯕ ꯆꯠꯂꯣꯍꯦ ꯁꯤꯕꯨ ꯋꯥꯅꯦꯅ ꯈꯝꯕꯣꯡ ꯆꯥꯎꯔꯨꯕꯒꯤ ꯊꯤ ꯃꯥꯟꯕ ꯅꯨꯄꯥꯁꯤꯗꯕꯨ ꯂꯩꯌꯣꯏ ꯑꯩ ꯉꯝꯃꯣꯏ ꯃꯉꯣꯟꯗ ꯂꯩꯕ ꯁꯔꯨꯛꯄꯨꯗꯤ ꯍꯨ ꯊꯥꯒ ꯁꯤꯖꯈꯤꯒꯦ ꯍꯩꯃ ꯀꯩꯅꯣꯅꯦꯍꯦ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯃꯁꯤꯅ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨꯀꯣ ꯅꯪ ꯍꯌꯦꯡ ꯂꯩꯕꯥꯛ ꯂꯩꯅ ꯀꯦꯛꯇꯅ ꯃꯧꯗꯅ ꯁꯅꯥꯅ ꯄꯨꯡ ꯌꯣꯝꯂꯒ ꯂꯩꯕꯗꯨ ꯎꯔꯒ ꯅꯪ ꯅꯤꯡꯉꯝꯃꯣꯏꯗ ꯌꯥꯔꯤꯃ ꯃꯥꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯄꯜꯂꯛꯑꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯧ ꯆꯠꯈ꯭ꯔꯦ ꯁꯥꯈꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯥꯏꯔꯒ ꯍꯔꯥꯎꯅ ꯅꯨꯃꯤꯠ 4-5ꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯁꯥꯈꯤꯅ ꯂꯩꯕꯥꯛ ꯂꯩꯍꯣꯏꯗ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯂꯩꯕꯥꯛ ꯂꯩ ꯏꯅꯦꯅ ꯂꯥꯛꯏꯁꯦ ꯍꯌꯦꯡꯗꯣ ꯀꯅꯥꯅꯣ ꯈꯔ ꯑꯩꯈꯣꯏꯗ ꯂꯩꯍꯥꯎꯒ ꯆꯥꯛ ꯆꯥꯃꯤꯟꯅꯧꯀꯣ ꯁꯣꯏꯕ ꯌꯥꯗꯕꯅꯤ ꯅꯣꯏ ꯑꯩꯈꯣꯏꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤꯗ ꯇꯥꯗꯕꯨ ꯈꯔ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯏꯅꯦ ꯈꯪꯗꯦꯗ ꯏꯐꯠ ꯐꯠꯇꯦ ꯏꯅꯦ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯗ ꯃꯣꯏ ꯑꯗꯨꯝ ꯄꯤꯖꯔꯣ ꯍꯩ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯈꯣꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯁꯥꯈꯤ ꯆꯠꯈ꯭ꯔꯦ ꯈꯝꯕꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯍꯥ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅ ꯑꯣ ꯏꯅꯦ ꯁꯥꯈꯤꯅꯦ ꯍꯌꯦꯡ ꯃꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯎ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯇꯜꯂꯤꯗ ꯄꯥꯕ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯨ ꯀꯩꯅꯣ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯒ ꯆꯠꯂꯨꯁꯨ ꯄꯥꯕ ꯏꯅꯦ ꯁꯥꯈꯤꯁꯦ ꯃꯕꯨꯛ ꯀꯌꯥ ꯆꯨꯝꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯄ ꯇꯜꯂꯤꯗ ꯑꯗꯨꯒ ꯄꯥꯕꯅ ꯑꯗꯣꯝꯗ ꯊꯅꯝꯃꯒ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯩ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯅꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯂꯨꯁꯨ ꯃꯥꯅꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯧꯕ ꯂꯥꯛꯏ ꯂꯥꯏꯖꯒ ꯃꯕꯥꯅꯤ ꯂꯩꯕꯥꯛ ꯂꯩꯒꯤꯗ ꯂꯥꯛꯏ ꯂꯩꯍꯥꯎꯅ ꯏꯇꯥ ꯂꯩꯕꯥꯛ ꯂꯩ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯏꯖꯁꯨ ꯂꯥꯛꯑꯦꯗꯣ ꯅꯣꯏ ꯆꯥꯔꯨꯔꯣꯗ ꯑꯩꯗꯤ ꯄꯥꯕ ꯉꯝꯗꯕꯁꯤꯒ ꯁꯨꯝ ꯂꯩꯍꯧꯔꯒꯦꯗ ꯂꯥꯏꯖꯅ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯁꯤ ꯏꯇꯥ ꯀꯨꯏꯔꯨꯏ ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯔꯤꯕꯅꯤ ꯂꯩꯍꯥꯎꯅ ꯀꯨꯏꯔꯣꯏꯌꯦ ꯏꯇꯥ ꯉꯥꯛꯇꯪꯅꯤ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ ꯏꯃꯥꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯅꯝꯗꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯁꯥꯈꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯁꯨ ꯍꯥꯏꯗꯅ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯑꯃꯨꯖꯥꯎꯕꯨ ꯂꯥꯛꯅꯕ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯟꯈꯤ ꯂꯩꯍꯥꯎ ꯂꯩꯕꯥꯛ ꯂꯩ ꯂꯥꯏꯖ ꯃꯣꯏ ꯈꯔ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯁꯥꯈꯤꯅ ꯑꯃꯨꯖꯥꯎꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯄꯨꯔꯛꯂꯕ꯭ꯔꯣ ꯁꯤꯁꯤ ꯄꯨꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎꯅ ꯈꯨꯗꯣꯞꯇꯨ ꯁꯥꯈꯤꯗ ꯄꯤꯔꯤ ꯁꯥꯈꯤꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯔꯤꯕꯁꯤ ꯂꯣꯏꯔꯒ ꯑꯇꯩꯗꯤ ꯑꯩꯅ ꯀꯣꯟ ꯐꯦꯡꯕ ꯊꯥꯈꯤꯒꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯂꯩꯕꯨ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯁꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯁꯥꯈꯤꯅ ꯍꯩ ꯂꯩꯍꯥꯎ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯂꯨꯔꯣ ꯑꯗꯨꯒ ꯂꯩꯕꯥꯛ ꯂꯩꯗꯤ ꯌꯥꯎꯍꯜꯂꯨꯔꯅꯨ ꯂꯩꯕꯥꯛ ꯂꯩꯕꯨ ꯀꯧꯔꯛꯏ ꯂꯩꯕꯥꯛ ꯂꯩꯌꯥ ꯅꯪꯗꯤ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯅꯦꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯃꯣꯏꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯠꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯈꯪꯍꯧꯗꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩ ꯐꯤꯖꯤꯡ ꯀꯥꯎꯗꯨꯅ ꯂꯥꯎꯒꯦ ꯇꯧꯖꯕꯁꯨ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯕꯅꯤꯅ ꯂꯥꯎꯕ ꯉꯝꯗ꯭ꯔꯦ
ꯑꯃꯨꯖꯥꯎꯅ ꯅꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯥꯏꯖꯥ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯂꯩꯕꯥꯛ ꯂꯩꯅꯤ ꯈꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯂꯥꯏꯖꯥ ꯃꯥꯗꯤ ꯃꯄꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯂꯩꯕꯥꯛ ꯂꯩ ꯆꯠꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯈꯝꯕꯅ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯆꯥ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯥꯗꯤ ꯆꯠꯆꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯆꯠꯍꯟꯈꯤꯕꯅꯤ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯍꯪꯉꯨꯁꯤꯔ ꯈꯪꯗ꯭ꯔꯦꯅꯦ ꯈꯝꯕ ꯃꯁꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯌꯦꯡꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯈꯤ ꯁꯣꯝꯗꯅ ꯑꯃꯨꯖꯥꯎꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯊꯦꯝꯕ ꯍꯣꯠꯅꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯍꯥꯏꯔꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡ ꯅꯪꯅ ꯇꯥꯕꯤꯕ ꯂꯩꯈꯤꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ ꯂꯩꯕꯥꯛ ꯂꯩ ꯈꯜꯂꯨꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯗꯤ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯃꯥꯕꯨꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯕꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯑꯕꯨꯖꯥꯎꯅ ꯇꯥꯕꯤꯕ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯕꯥꯛ ꯂꯩ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯅ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯅ ꯀꯔꯤꯗꯤ ꯇꯧꯔꯨꯒꯅꯤ ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩ ꯍꯤꯛꯅ ꯀꯞꯂꯤ ꯈꯝꯕꯅ ꯉꯝꯗ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯃꯁꯥꯕꯨ ꯊꯤꯕꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯁꯥꯈꯤꯒꯤꯗ ꯆꯠꯇꯨꯅ ꯍꯪꯂꯨꯔꯕꯁꯨ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯍꯥꯏꯗꯨꯅ ꯈꯝꯕꯗ ꯃꯌꯥꯝꯅ ꯇꯝꯃꯤ ꯈꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ ꯃꯁꯥꯒꯤ ꯈꯟꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯈꯝꯕꯒꯤꯗ ꯋꯥ ꯇꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯅꯣꯡ ꯉꯥꯟꯕꯒ ꯄꯥꯎ ꯍꯟꯕ ꯂꯥꯛꯏ ꯈꯝꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯐꯔꯦ ꯑꯩꯅ ꯁꯤꯗ꯭ꯔꯤꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯍꯧꯔꯤꯕꯁꯦ ꯌꯥꯝ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯈꯝꯕꯗꯤ ꯃꯆꯥꯕꯨ ꯅꯝꯗꯨꯅ ꯐꯥꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯈꯪꯖꯗꯕꯅꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯊꯤꯜꯂꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯤ ꯈꯝꯕꯅ ꯃꯆꯥꯕꯨ ꯊꯦꯝꯂꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕꯁꯤ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯕꯥꯕꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯃꯣꯏꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯐꯥꯕꯅꯤ ꯃꯣꯏꯅ ꯅꯝꯗꯨꯅ ꯄꯨꯕꯅꯤ ꯑꯩ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯌꯦ ꯕꯥꯕꯥ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯍꯤꯡ ꯂꯦꯜꯂꯨꯕ ꯍꯥꯏꯕꯁꯤ ꯃꯤꯅ ꯀꯩꯁꯨ ꯐꯖꯅ ꯉꯥꯡꯅꯔꯣꯏꯀꯣ ꯐꯥꯒꯦꯔ ꯄꯨꯟꯒꯦꯔ ꯃꯗꯨ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯜ ꯏꯄꯥ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯇꯥꯕ ꯉꯝꯂꯣꯏꯀꯣ ꯅꯨꯄꯤꯅ ꯅꯃꯪ ꯑꯅꯤ ꯁꯨꯕ ꯍꯧꯅꯗꯦꯀꯣ ꯕꯥꯕꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯩꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯟꯕꯗꯣ ꯕꯥꯕꯥ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯍꯩ ꯀꯔꯤꯒꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥ ꯏꯃꯨꯡꯗꯣ ꯑꯩꯁꯨ ꯈꯪꯉꯦ ꯁꯦꯜ ꯊꯨꯝ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤꯅꯦ ꯕꯥꯕꯥ ꯅꯪꯅ ꯅꯆꯥꯒꯤ ꯋꯥꯁꯦ ꯁꯨꯛꯈꯪ ꯈꯪꯗꯦꯗꯀꯣ ꯃꯣꯏꯒꯤ ꯁꯦꯜ ꯄꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ ꯊꯃꯣꯏ ꯃꯁꯛꯁꯨ ꯈꯪꯅꯗꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯥꯕꯥ ꯅꯇꯣꯞꯇ ꯂꯩꯍꯧꯔꯒ ꯑꯩ ꯕꯥꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯌꯦ ꯕꯥꯕꯥ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯍꯤꯛꯅ ꯀꯞꯆꯩ ꯈꯝꯕ ꯃꯁꯥꯒꯤ ꯑꯋꯥꯕ ꯈꯪꯂꯕꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯨꯡꯗ ꯉꯥꯡꯅꯔꯛꯀꯗꯕꯁꯤꯡꯗꯨ ꯈꯜꯂꯨꯕꯗ ꯃꯁꯥꯕꯨ ꯊꯦꯝꯕ ꯍꯣꯠꯅꯖꯩ ꯑꯁꯨꯝꯅ ꯊꯥꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯂꯩ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯨꯍꯣꯡꯕꯗ ꯌꯥꯗꯨꯅ ꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯃꯨꯖꯥꯎꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯦ ꯍꯤꯗꯥꯛ ꯊꯛꯂꯒ ꯍꯦꯛ ꯍꯜꯂꯛꯂꯒ ꯂꯩꯕꯥꯛ ꯂꯩꯗ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯂꯩꯕꯥꯛ ꯂꯩ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯅꯦ ꯃꯀꯨ ꯄꯤꯖꯔ ꯃꯇꯨꯡ ꯑꯃꯨꯖꯥꯎ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯖꯥꯎ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯍꯜꯂꯛꯏ ꯂꯩꯕꯥꯛ ꯂꯩꯅ ꯀꯩꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯑꯗꯨꯝ ꯍꯦꯛ ꯍꯜꯂꯛꯏꯕꯁꯤꯕꯣ ꯑꯩ ꯆꯥꯛ ꯆꯥꯗꯅ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯆꯥꯛ ꯆꯥꯁꯤ ꯂꯥꯛ ꯍꯩ ꯀꯅꯥꯅ ꯅꯪ ꯑꯩꯕꯨ ꯉꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥ ꯅꯪ ꯑꯗꯨꯝ ꯆꯥꯔꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯥꯗ ꯁꯨꯛ ꯌꯥꯝ ꯁꯤꯟꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯏꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕ꯭ꯔꯣ ꯁꯤ ꯆꯥꯛꯁꯤ ꯆꯥꯔ ꯑꯗꯨꯒ ꯋꯥ ꯈꯟꯅꯒꯗꯕ ꯌꯥꯝ ꯂꯩ ꯑꯦ ꯀꯔꯤ ꯋꯥ ꯈꯟꯅꯗꯣꯏꯕ ꯍꯥ ꯀꯣꯟꯅ ꯈꯟꯅꯁꯤ ꯀꯣꯟꯅ ꯈꯟꯅꯕ ꯌꯥꯔ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯝꯁꯦ ꯂꯩꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯍꯟꯕꯤꯔꯛꯂꯤꯕꯁꯦ ꯑꯗꯨꯗꯤ ꯍꯜꯂꯛꯂꯤꯀꯥꯟꯁꯤꯗ ꯋꯥ ꯈꯟꯅꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯈꯟꯅꯒꯅꯤ ꯍꯩ ꯅꯨꯄꯤ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯖꯤꯜꯂꯛꯀꯅꯨꯀꯣ ꯈꯨꯄꯥꯛ ꯆꯥꯅꯤ ꯁꯥꯎꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯕꯥꯅꯤ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯁꯤꯕꯨ ꯂꯥꯏꯔꯤꯕꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯅ ꯑꯩꯁꯤꯕꯨ ꯅꯝꯗꯅ ꯐꯥꯕꯤꯔꯒ
ꯌꯨꯝꯁꯤ ꯅꯝꯁꯤꯜꯂꯒ ꯊꯝꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯑꯣꯠꯈꯤꯗꯧꯔꯤꯒꯦ ꯍꯩ ꯋꯥꯗꯨ ꯆꯨꯝꯅ ꯉꯥꯡ ꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯄꯣꯛꯁꯦ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯣ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯣ ꯁꯤꯈꯤꯕꯅꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯕꯅꯤ ꯁꯤꯈ꯭ꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯂꯩꯍꯧꯔꯒꯦ ꯂꯩꯕꯥꯛꯂꯩ ꯀꯞꯂꯗꯨꯅ ꯅꯪꯒꯤ ꯅꯆꯤꯟꯃꯛꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯝꯂꯕ ꯑꯗꯨꯔ ꯅꯨꯄꯥ ꯑꯣꯏꯕ ꯅꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯎꯕ ꯅꯣꯏꯅ ꯇꯧꯕꯗ ꯄꯪꯌꯥꯗ ꯌꯥꯔꯗꯤ ꯈꯟꯕꯗꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯀꯩꯁꯨ ꯈꯪꯖꯗꯕ ꯆꯝꯅ ꯂꯩꯖꯕꯤ ꯑꯩꯕꯨ ꯅꯪꯅ ꯅꯝꯗꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯁꯈꯤ ꯍꯥꯏꯕꯤ ꯃꯤ ꯃꯥꯟꯕ ꯁꯥꯗꯨꯒ ꯅꯕꯥꯅꯤ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩ ꯍꯤꯛꯅ ꯀꯞꯂꯤ ꯑꯃꯨꯖꯥꯎ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯇꯦ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯕꯥꯕꯥ ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯕꯥꯕꯥ ꯅꯇꯣꯝꯇ ꯌꯨꯝꯗꯨꯗ ꯀꯔꯝ ꯂꯩꯔꯤꯕꯒꯦ ꯅꯪꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯒꯦ ꯕꯥꯕꯥ ꯑꯁꯨꯝꯅ ꯂꯩꯕꯥꯛꯂꯩ ꯀꯞꯅ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈꯤ ꯅꯣꯡꯉꯥꯜꯂꯦ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯖꯥꯎꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯄꯥꯕꯗꯣ ꯃꯁꯥꯗ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯗꯅ ꯅꯥꯔꯤꯕꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯩ ꯃꯉꯥꯏꯔꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯂꯩꯔꯤꯕꯁꯤ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯃꯇꯣꯝꯇ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯑꯃꯨꯖꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯐꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯍꯩ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯄꯥꯝ ꯆꯠꯄꯗ ꯍꯥꯏꯗꯅ ꯂꯩ ꯅꯨꯄꯤꯅ ꯃꯄꯥꯝ ꯌꯥꯝ ꯆꯠꯄꯁꯦ ꯑꯩ ꯄꯥꯝꯗꯦꯀꯣ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯁꯤ ꯑꯩꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯅꯠꯇꯦ ꯄꯥꯕꯗꯣ ꯃꯁꯥ ꯅꯥꯔꯤꯕꯅꯤ ꯀꯅꯥꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯝꯒꯅꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯔ ꯆꯠꯂꯒ ꯌꯦꯡꯁꯤꯟꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯆꯕꯦꯡ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯉꯥꯛ ꯆꯠꯇꯕ ꯌꯥꯔꯣꯏ ꯏꯁꯤꯡ ꯈꯨꯏ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯏꯄꯥꯗꯣ ꯃꯆꯥ ꯍꯥꯏꯅ ꯄꯤꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯇꯅ ꯄꯤꯕꯤꯒꯅꯤ ꯑꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯑꯃꯨꯖꯥꯎ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯀꯗꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯍꯦꯛ ꯈꯨꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯁꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯀꯌꯥꯝ ꯇꯤꯡꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯈ꯭ꯔꯕꯅꯤ ꯇꯔꯥꯏꯅ ꯂꯧꯔꯛꯄ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤ ꯑꯩ ꯂꯧꯕꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯈ꯭ꯔꯦ ꯍꯥꯏꯕ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯤꯡꯈ꯭ꯔꯤꯕꯅꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯅꯪꯕꯨ ꯌꯥꯅꯕ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯏꯅꯦ ꯁꯥꯈꯤꯗ ꯄꯤꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛꯈꯨꯗꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯝꯅꯃꯛꯇꯣ ꯇꯔꯥꯏꯅ ꯄꯤꯈꯤꯕ ꯅꯠꯇꯦ ꯃꯥꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛꯂꯩ ꯄꯨꯡꯉꯛ ꯉꯛꯏ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯏꯅꯦ ꯁꯥꯈꯤꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯅꯝꯊꯥꯛ ꯇꯧꯔꯒ ꯑꯩꯕꯨ ꯐꯍꯟꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯔꯤꯕ ꯑꯃꯨꯖꯥꯎ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯗꯅ ꯁꯅꯥ ꯁꯥꯎ ꯁꯥꯔꯦ ꯂꯤꯛ ꯑꯗꯒꯤ ꯈꯨꯗꯣꯞ ꯃꯥꯅ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯈꯤ ꯃꯌꯥꯝꯗꯣ ꯃꯥꯅ ꯌꯥꯗꯔꯣꯏ ꯍꯥꯏꯗꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯧꯈ꯭ꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯣ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ ꯁꯥꯈꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯂꯩꯇꯦ ꯐꯩ ꯁꯥꯈꯤ ꯃꯥ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯥ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯄꯥꯕꯗꯣ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯦ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯅꯝꯃꯗꯤ ꯌꯥꯝ ꯀꯜꯂꯤꯕꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯝ ꯀꯟꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯄꯥꯕꯗꯣ ꯅꯥꯗꯅ ꯂꯩꯔꯤꯕꯅꯤ ꯌꯨꯝꯗꯨꯗ ꯃꯊꯟꯇ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯂꯝꯒꯅꯤ ꯀꯅꯥꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯔꯝꯒꯅꯤ ꯅꯪꯁꯨ ꯈꯔ ꯈꯜ ꯑꯩꯗꯤ ꯌꯥꯔꯗꯤ ꯁꯤꯗ ꯑꯣꯏꯅ ꯊꯝꯂꯁꯤ ꯍꯥꯏꯔꯁꯤꯔ ꯈꯜꯂꯤꯕꯅꯤ ꯀꯌꯥꯗꯅꯣꯅꯦ ꯌꯥꯔꯣꯏ ꯁꯤ ꯊꯝꯕ ꯅꯪꯅ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯕꯗꯤ ꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯖꯥꯎꯅ ꯂꯩꯕꯥꯛꯂꯩꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯐꯨꯋꯣ ꯅꯈꯨꯠꯇꯨ ꯄꯦꯟꯅꯕ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯟꯅꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯃꯨꯖꯥꯎ ꯍꯟꯕ ꯂꯩꯇꯅ ꯐꯨꯔꯛꯄꯗ ꯂꯩꯕꯥꯛꯂꯩ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯇꯅ ꯆꯦꯜꯂꯤ ꯆꯠꯈ꯭ꯔꯣ ꯅꯄꯥꯝꯗ ꯌꯥꯝ ꯂꯩꯅꯤꯡꯂꯕꯗꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯃꯨꯖꯥꯎꯒꯤ ꯃꯃꯥ ꯁꯤꯖꯅ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯈꯪꯗꯦ ꯅꯣꯏ ꯑꯅꯤꯗꯤ ꯈꯠꯅꯔꯤꯕꯣꯏꯔꯦ ꯏꯃꯧꯁꯤ ꯆꯠꯈ꯭ꯔꯦꯗꯣ ꯍꯩ ꯂꯩꯕꯥꯛꯂꯩ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯍꯩ ꯄꯣꯛꯄꯗ ꯑꯩꯈꯣꯏꯁꯦ ꯅꯪ ꯄꯣꯛꯄꯗ ꯑꯩꯈꯣꯏꯁꯦ ꯂꯩꯈꯥ ꯇꯥꯔꯦꯅꯦ ꯁꯤꯒꯩꯖꯟ ꯅꯪꯕꯣ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯑꯁꯨꯝꯅ ꯁꯤꯖ ꯃꯆꯥꯗ ꯑꯃꯨꯛ ꯁꯩ ꯂꯩꯕꯥꯛꯂꯩ ꯑꯃꯨꯛ ꯀꯧ ꯇꯧꯕꯗꯨꯗ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯈꯥꯝꯗꯨꯔꯨꯅ ꯆꯠꯈ꯭ꯔꯁꯅꯨꯃ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯃꯄꯥꯝ ꯆꯠꯁꯤ ꯍꯥꯏꯕꯁꯤꯗ ꯃꯄꯥꯝꯗꯤ ꯌꯥꯝ ꯆꯠꯅꯤꯡꯂꯕꯗꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯍꯩ ꯃꯤꯅ ꯃꯄꯥꯝ ꯆꯠꯁꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯄꯥꯗꯨ ꯀꯟꯅ ꯅꯥꯔꯤꯕꯅꯤꯅꯦ
ꯃꯗꯨ ꯅꯪ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪ ꯐꯥꯎꯕ ꯌꯥꯎꯗꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤꯅꯦ ꯃꯤꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯂꯤꯕꯅꯤꯅꯦ ꯅꯪꯅ ꯏꯃꯧꯁꯤ ꯐꯥꯔꯒ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯣ ꯃꯄꯥꯗꯨꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯤ ꯑꯣꯏꯔꯝꯕꯒꯤ ꯅꯪ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯗꯁꯥ ꯇꯥꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯅ ꯅꯪ ꯏꯃꯧꯕꯨ ꯌꯥꯝ ꯊꯨꯅ ꯀꯧꯔꯨꯁꯨ ꯅꯄꯥ ꯍꯜꯂꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯁꯤꯖꯅ ꯑꯃꯨꯖꯥꯎ ꯋꯥꯔꯛꯂꯤ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯂꯩ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈꯤꯕꯅ ꯀꯞꯇꯅ ꯂꯥꯛꯄꯗ ꯃꯥ ꯃꯌꯨꯝꯂꯣꯝꯗ ꯆꯪꯗꯅ ꯁꯥꯈꯤ ꯍꯣꯏꯔꯣꯝꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯂꯩꯍꯥꯎ ꯃꯪꯒꯣꯜꯗ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯗꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯍꯦ ꯂꯩꯕꯥꯛ ꯂꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯦ ꯋꯥ ꯉꯥꯡꯒ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯑꯩꯁꯤ ꯊꯨꯔꯕꯅꯤꯅ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯋꯥꯔꯕꯁꯨ ꯅꯣꯏꯗꯤ ꯁꯅꯥꯅ ꯇꯦꯛ ꯊꯥꯒꯩ ꯁꯤꯕ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯃꯤꯕꯨ ꯂꯂꯣꯟꯕ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯅꯝꯗꯨꯅ ꯃꯥꯡꯍꯟꯕ ꯃꯁꯤꯕꯨ ꯅꯣꯏꯅ ꯃꯥꯅ ꯆꯥꯒꯤ ꯀꯔꯝꯕ ꯂꯤꯆꯠ ꯂꯩꯍꯥꯎ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯋꯥ ꯑꯝꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯁꯥꯈꯤ ꯊꯣꯛꯂꯛꯏ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯕ ꯍꯥ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯒ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯂꯩꯕꯥꯛ ꯂꯩ ꯃꯁꯥꯗꯣ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯥꯈꯤꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯈꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯍꯦ ꯂꯩꯕꯥꯛ ꯂꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯂꯩꯕꯥꯛ ꯂꯩꯅ ꯈꯨꯗꯣꯝ ꯏꯁꯤꯡꯂꯒ ꯂꯥꯎ ꯅꯣꯏꯅ ꯑꯩꯕꯨ ꯌꯣꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯥꯎꯑꯣ ꯅꯣꯏꯅ ꯏꯁꯥ ꯈꯪꯍꯟꯗꯅ ꯑꯩꯒꯤ ꯃꯃꯜ ꯂꯧꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯑꯩꯕꯨ ꯌꯣꯟꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯂꯥꯎꯅꯕꯁꯤ ꯇꯥꯕꯗ ꯔꯥꯕꯩ ꯊꯣꯔꯛꯂꯒ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥ ꯐꯨꯕ ꯍꯧꯔꯛꯏ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯍꯥ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕꯗꯒꯤ ꯀꯔꯤ ꯁꯥꯔꯤꯁꯦ ꯍꯥ ꯄꯥꯡꯈꯣ ꯁꯅꯥ ꯅꯨꯄꯥꯗꯨ ꯄꯥꯡꯈꯨꯋꯣ ꯅꯣꯏ ꯅꯃꯥꯅ ꯆꯥꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯈꯨꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯕꯦꯃꯥ ꯂꯩꯕꯥꯛ ꯂꯩ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯣꯏ ꯑꯅꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯧꯒꯅꯨ ꯐꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯪꯉꯝꯗꯅ ꯇꯧꯔꯝꯂꯤꯕꯅꯤ ꯅꯪ ꯁꯥꯎꯔꯅꯨꯀೋ ꯆꯠꯂꯨ ꯂꯩꯕꯥꯛ ꯂꯩ ꯀꯞꯂꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯈꯝꯕ ꯐꯃꯨꯡꯗ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯀꯞꯂꯗꯨꯅ ꯕꯥꯕꯥ ꯅꯆꯥ ꯂꯥꯛꯑꯦ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯅꯥꯍꯦꯔꯤꯕꯗꯨꯕꯣ ꯏꯆꯥ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯄꯥꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯆꯥꯛ ꯃꯔꯨ ꯑꯝꯇ ꯇꯥꯔꯛꯇꯕ ꯃꯄꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯂꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯕꯥꯕꯥ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯂꯕꯅꯤꯅ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯕꯥꯕꯥ ꯏꯁꯤꯡꯁꯤ ꯊꯛꯎꯁꯤ ꯄꯦꯟꯅꯕ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯂꯕꯅꯤꯅ ꯅꯆꯥꯅ ꯆꯥꯛꯁꯨ ꯊꯣꯡꯂꯅꯤ ꯍꯤꯗꯥꯛꯁꯨ ꯄꯤꯖꯔꯅꯤ ꯅꯆꯥꯁꯤꯗ ꯁꯨꯝ ꯂꯩꯔꯗꯕꯅꯤ ꯕꯥꯕꯥ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯋꯥ ꯇꯥꯗꯅ ꯃꯄꯥꯝꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯗꯨ ꯏꯄꯥꯅ ꯌꯥꯗꯦ ꯅꯪ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯠꯂꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥ ꯂꯥꯛꯏ ꯁꯥꯈꯤꯅ ꯂꯩꯕꯥꯛ ꯂꯩ ꯅꯪ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯄꯥꯝꯂꯨꯕꯗꯒꯤ ꯃꯁꯦ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯏꯃꯥ ꯏꯆꯥꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏꯗꯧ ꯑꯗꯨꯅ ꯅꯪ ꯏꯃꯥ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯂꯩꯕꯥꯛ ꯂꯩ ꯅꯁꯥꯒꯤ ꯀꯥꯟꯅꯕ ꯈꯔꯒꯤꯗꯃꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯣꯏꯗꯤ ꯃꯤꯅꯗꯤ ꯁꯥꯟ ꯍꯧꯖꯤꯛ ꯅꯣꯏꯒꯤꯅ ꯅꯤꯡꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯁꯦꯜ ꯄꯥꯏꯔꯕꯅꯤꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯔꯦ ꯀꯩ ꯈꯨꯔꯥꯔꯥꯕꯩꯒꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯩꯔꯒ ꯑꯩꯒꯨꯝꯕꯤ ꯃꯤ ꯈꯔ ꯊꯤꯗꯨꯅ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯇꯥꯜꯂꯨ ꯑꯩꯅ ꯆꯥꯛꯂꯤ ꯃꯩꯆꯥꯛꯁꯦ ꯑꯁꯨꯝꯅ ꯅꯣꯏꯒꯤꯅ ꯃꯥꯅ ꯆꯥꯁꯨ ꯆꯥꯛꯄ ꯑꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯕꯥꯛ ꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ ꯁꯥꯈꯤꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯁꯥꯈꯤꯒꯤ ꯃꯄꯥꯝꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ